CHATLIBA ASIGI tarik tara tarukta THOUBAL district ki manung chana LEIBA HEIROK part 3 TOURANGBAM LEIKAIDAGI Chahi Bangagi NUPA AMANA Chahi Taramatoi Khakta Ngairibi Nupi Macha Amabu Ijat Manghalami Haibagi Matangda Wakat Meefam Famkhre Thodok aduda January banipa adugi maming ningthaujam Mohindra Singh Chahi Banga apokpa Leikaidraba Modumangol Kawi HEIROK part 3 TOURANGBAM LEIKAIDAGI ne hairi mahak HEIROK police station da ASI oina thabak tawbuni hairi wakat mifam aduga bari leinana HEIROK apunba mara paibigi advisor KS Gunamanina paumi sing da fongdokibada nupi angang bu senana ba leiriba manipur police ki ASI Mohindrona laikai amata da laminabi nupi macha amada sathadiba rape asi thamoi sokna nungaiti haina fongdoki mahapu condition amata da bail out tawdana ba amadi mari leinaba sarkar gi authority singna mahakpu ahakpa cherak piu haiki mahakpu khangna janabagi yengnaraga karigumba hiram amata da bail out tawbiganu haina Punchi Chupagi Zelda Thambiba Pamje Heba Wafam Su Fongdoki Tourangbam Lekai Good Club ki Secretary Thokchom Rajesh na Fongdoki Bada Asigumba Phatraba Saga Pangkhap Oireba Miyoy Sibu Manipur Sarkarna Ahakpa Chairak Pibinaba Apil Tauki Law and Order Ngakliba Police Department bu Mai Khuhaliba Asigumba Kankhat Piganu Haina Su Fongdoki Mohindrogi Matang Asidasu Kanagumba Amatana case Paibiganu Haiki Rajesh na Makhatana Fongdoki Bada Hiram Masida Chenariba Mohindrobu Maralgi Matung ina Sibagi Ahakpa Cherak Pibi Haina Apil Tauki Karigumba Mohindrobu Maralgi Matung ina Ahakpa Cherak Pibi Deba Taragadi Akan Bakongjang Makhatana Changsin Kigani Haiki Wakat Meefam aduda Rapist ASI and Mohindro Sibagi Cherak Pigadabani We Want Justice Stop Sexual Harassment to Minor Child Haiba slogan yauba placard kyasu sizinaki ngasigi wakat Meefam aduga mari leinana Mohindrobu Maralgi Matung ina Sibagi Ahakpa Cherak Pigadabani Nupi angang da game rape chathaba akan be cherak pigadabani sibagi cherak pigadabani haina kholau kayasu lauki panbayai January ASI ningthaujam Mohindro thabaktagi suspend tawbaga loinana judicial custody da remand pikre hairi Pikliba sahi sudriba angang amada koigi nupi angang bungang anaba leibiriba police ama oina ASI Mohindro na angang sida sathagiba relse koi tumoi sokni nungaijade mahapu karigumba condition amatada ban out tawidaba aduga mari leinaba sarkar gi authority singna mahapu ahapadandi pibiba asi koi pamjai laikai gi oina aduga lamdam sigi maira paibi amo oina asi gumba wakalese manipur sarkar da mari leinaba authority singda thangasari mahapu amukasu hanna haijarabada mahapu ahapadandi pibiba adi karigumba condition amatada miseng sangan nai raga koi ban out the Thado Pudava Mapunsi Chupa, Jen the Tambiba. My police department, had a silent talk with Viriba, Aeroport, Sisana, Pashing Tabiri, Peggy, Tungi, Mohindro. I will miss Asina, Pikliba, Sahino, Bangang, Tangliba, System with Amabu, Hanjan Lanjan, sexual assault or Pasibo. Yaring the Papiano, Kundo Tormani, but Padasita of them. How Kiba, Tantra to Asida. Nana Sitagi, Mana, Tatagi Patabasino, Tam Hydropodegi, Pashawan Romiamna, Paraga, the Pino Toki, Adubin Tang, the Quinaso, Piranka, how you played it. When hygienic the Paliba Sakasina, with the Patraba, Sam Gapatova, Misabasibo, Pakosha, Piri Haina, Paliba Saka, Kipsandu, Pazusia Tangeri. Marco, atau macam da ASIGI, amadu lori kongda, aku cerak bibi mana, jadi ini nulis saya tidak terjadi. Amadi law and order nga lupa panning isu, Michael lipa misa kasi bo. Angkat pi kanu, amadi Mohindro gi for the Kanagumam tu kiasan tak tu, pai bi kanu anu so, koi kalau kimti nulis saya tidak terjadi. Koi gi hujik LEIBA Mohindro asi, koi gi si serak amadi mahal aku terjadi. Karak pibi kani yana kanjai lekai amadi koigi club na tanjeb di mana si itu bata tabu kan untuk krekeni habi thaja tu sotena pare sakai kanjari amadi lekai miyang ya apa masing mayo ke lebih dekat arga di sidagi yang dekat nukung sangsil lakan yana